Ngara numidawayrang phongkiba panam pause dagi maruoiba pau khara khangasiraga miyamda khudo tamjake. Chief Minister sinba aigi concern nate democracy na magi apamba tawbani biren. Chief Minister sindokpa natraga sindoktaba aigi concern nate democracy chappa leba oibana magi apamba tawbani haina Chief Minister nongthoma biren na phongdokhrei. CM Secretary ngasi pangthokiba press conference Chief Minister sindoknabagi matangda BJP amadi masiga chapminariba party ki MLA kharana huyek piduna Prime Minister da taksin ki haina ngangnabo wafam amaga mari lanyana pawmisingna hangbo hongi pakumpirajuna Chief Minister nongthoma biren hai Chief Minister sindokpa natraga sindoktaba haibasi aihaki khutta leite amadi wafam asi aihaki cancer oite democracy chappa leba oibana mana tawningba tawnabani mamangda MLA Minister kharana Prime Minister unanaba honabada signature tawkhibani haibasu lei mahaki oinadi lebaki tawgadaba ithau tawraga loire haina nofet tawna Chief Minister Emberena khungki amaromda hada Ministry of Home Affairs na sinduna Delhi da Kuki Naga amadi maitegi MLA singa wari sanakhiba adugi kari akupa waro leibage amadi kari karamba matamda amuk sanagadore haina hangba wahang amade MLA Minister singna amata oina wari sanakhiba adugi matangda akupa waro phongdokhiroi wari sanaba asi khomang sausili wari sanakhiba asigi matangda PIB na thadora pawro amada official oiba wafamni haina Chief Minister nongthoma birena phongdokhi makha tarapa paudar Churchampur tate sadang handokhrei curfew di leiri Kukijau Palace Banterna Churchampur da ngasi ayupung 5 dagi hawduna chathakiba tote sadang khongjang banter sing marakta wari sanaduna marakta handokhrei aduma Churchampur district administration district asigi toibung subdivision na korma mafam singna thamkiba curfew gi athingbadi makhatana adumak leirei press na phangba pauda Assam dagi jakri kauba dukan phamba meoi amana sahi tara khakta ngari binupi macha amma molest tawki haiba thonggi mayokta Kukijau Palace Banter singna ngasi ayupung 5 dagi district asida tote sadang gi khongjang sangsingkibani aduba volunteer mashe wari sanaduna yanaba purakpadagi ngasi ayupung 2 rom tabadagi tote sadang gi khongjang adu handokhibani amaromda pamda thodok singthokna Churchampur District Magistrate Darun Kumar na tuibung subdivision gi mafam singda matam kaktana curfew thamjingkibaga loinana security personnel singna akama mongda ngak sembagi thabak chathari panba yabadi tha asigi amada tuibung bazada cosmetic polam singonba Assam dagi jakri kauba meoi amana dukal aduda rival laiba lakpi sahi tara da ngairibi nupi maza amada molest tawkhibani adubu nupi maza aduna wafam adu handakta imung manungda haidorakpadagi khangnarakibani jakri hariba meoi asi hauju police na faduna police custody da leiri hairi makha tarapa pauda kidnap tawbada senabani haiba meoi ane Jiribam police na fare Jiribam district ki Kasimpur bari juri dagi MD Sharu Udin kauba meoi ama kidnap tawbada senabani haiba meoi ani ngasi nongalamdai pung 3 tabada Jiribam ki lalpani area dagi Jiribam SP ki team amana phagapangam khare hairi Pagalaba meoi ani adude Jiribam gi lalpani part 2 dagi Salim Udin Jai Kungamari apopo laikhidraba Anu Ali amadi Assam gi Kaza district ki Akbarpur village dagi Shariful Islam Jai Kungataru apopa Nazamuddin ni Pagalaba meoi ani asigi mathakta makha taba wahongpong sathanaba Jirigat PS khusinaragani hairi makha tarapa pauda traditional boundary khangdoktana ngangphai sabal khaba yaroi NPF Manipur gi naga taba mafam singda Indo Myanmar ngamkhai gi sabal khanaba union government gi Thorak Naga People's Front NPF na akal mamongda yaningdaba phongdokpaga loinana traditional boundary ningthina hana khangdoktana ngamkhai sabal khaba yaroi hairi NPF Manipur State Union thadorapa charo amada Myanmar dagi illegal immigrant sing changchilakpa amadi ngamkhai da drug amade nongmai lalombagi thabak ningthina union government Indo Myanmar ngamkhai gi Manipur sarukta border fencing tawnaba thorang lokhalakpada Kuki area gi saruk hondoklaga Naga area gi saruk hana ngamkhai chambal khanaba thorang toroki adubu Naga area da ngamkhai chambal khabagi thabak traditional boundary mek singna khangdoktana ngamkhai chambal khabagi thabak chathaba yaba ngamloi hairi amaramda hills area committee ISAC na tha asigi taraga marida laukiba warep ki ahamba sentence ta
ꯑꯊꯨꯕ ꯃꯇꯝꯗ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯇꯔꯨꯛꯀꯤ ADC ꯃꯤꯈꯜ ꯑꯊꯨꯕ ꯃꯇꯝꯗ ꯄꯥꯡꯊꯣꯛꯅꯕ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯔꯤꯀꯃꯦꯟ ꯇꯧꯈꯤꯕ ꯑꯗꯨꯕꯨ ꯁꯧꯒꯠꯂꯤ꯫ ꯑꯗꯨꯕꯨ ꯆꯤꯡꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯑꯄꯟꯕ ꯑꯌꯦꯠꯄ ꯑꯣꯏꯒꯗꯕ ꯑꯟꯀꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯑꯣꯏꯕ ꯄ꯭ꯔꯄꯣꯖꯦꯜꯗꯤ MPFꯅ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯏꯗꯤꯇꯣꯔꯤꯌꯦꯜꯒꯤ ꯄꯥꯎꯗ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ ꯊꯧꯅꯥ ꯐꯕꯤꯌꯨ ꯃꯤꯌꯥꯝꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯐꯪꯅꯕ ꯆꯍꯤ ꯑꯃꯒ ꯊꯥ 8 ꯐꯥꯔꯛꯀꯗꯧꯔꯕ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯁꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ MLA ꯃꯤꯅꯤꯁꯇꯔꯁꯤꯡꯗ ꯍꯪꯅꯤꯡꯉꯥꯏ ꯑꯣꯏꯕ ꯌꯥꯕ ꯋꯥꯍꯪ ꯀꯌꯥꯃꯨꯛ ꯊꯣꯛꯂꯛꯄ ꯍꯧꯔꯛꯄꯒꯨꯝ ꯇꯧꯔꯛꯂꯤ꯫ ꯃꯔꯝꯗꯤ ꯏꯁꯇꯦꯠ ꯑꯁꯤꯒꯤ ꯉꯁꯤꯒꯤ ꯂꯩꯉꯥꯛ ꯑꯁꯤ BJPꯒꯤ ꯂꯩꯉꯥꯛꯅꯤ꯫ ꯑꯗꯨꯒ ꯁꯦꯟꯇꯔꯒꯤ ꯂꯩꯉꯥꯛ ꯑꯁꯤꯁꯨ BJPꯅ ꯂꯨꯆꯤꯡꯕ NDA ꯂꯩꯉꯥꯛ ꯑꯣꯏꯕ ꯃꯔꯝꯅ 12 ꯁꯨꯕ ꯃꯅꯤꯄꯨꯔ ꯑꯦꯁꯦꯝꯕ꯭ꯂꯤ ꯂꯩꯉꯥꯛꯀꯤ BJPꯒꯤ MLA ꯃꯤꯅꯤꯁꯇꯔꯁꯤꯡꯒꯤ ꯊꯧꯑꯣꯡꯁꯤꯡꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯄꯦꯟꯅꯗꯕꯒꯤ ꯆꯥꯡ ꯋꯥꯡꯂꯛꯄꯅꯤ ꯍꯥꯏꯕꯗ ꯂꯥꯜꯂꯣꯏ ꯈꯜꯂꯤ꯫ ꯊꯥ 18 ꯍꯦꯜꯂꯛꯂꯕ ꯏꯁꯇꯦꯠ ꯑꯁꯤꯒꯤ ꯂꯥꯟ ꯑꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯂꯣꯏꯁꯤꯟꯅꯕ ꯁꯤꯟꯗꯕꯒꯤ ꯃꯃꯤ ꯆꯥꯎꯅ ꯇꯥꯔꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯀꯌꯥꯃꯨꯛ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯃꯤꯌꯥꯝꯅ ꯉꯥꯡꯅꯔꯛꯄꯒꯤ ꯃꯔꯝꯗꯤ ꯃꯔꯥꯜ ꯂꯩꯔꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯅꯤ ꯈꯪꯅ ꯈꯪꯅ ꯀꯔꯤ ꯃꯔꯝꯒꯤ ꯃꯈꯣꯏꯕꯨ ꯆꯣꯛꯊꯥ ꯊꯥꯗꯨꯅ ꯊꯝꯂꯤꯕꯅꯣ ꯍꯥꯏꯅꯔꯛꯂꯤꯕꯒꯤ ꯃꯔꯝꯗꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀ ꯁꯨ ꯆꯠꯅꯔꯤꯕ ꯒ꯭ꯔꯥꯎꯟ ꯔꯨꯜ ꯊꯨꯒꯥꯏꯔꯒ ꯇꯦꯔꯣꯔꯤꯁ꯭ꯠꯀꯤ ꯊꯧꯑꯣꯡ ꯆꯠꯊꯔꯤ ꯈꯪꯅ ꯈꯪꯅ ꯁꯨ ꯍꯟꯗꯣꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯋꯥꯍꯪꯒꯤ ꯃꯊꯛꯇ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝꯅ ꯁꯨ ꯆꯠꯅꯗꯕꯒꯤ ꯋꯥꯔꯦꯞ ꯂꯧꯔꯒ ꯁꯦꯟꯇꯔ ꯂꯩꯉꯥꯛꯇ ꯊꯥꯔꯕ ꯐꯥꯎꯕꯗ ꯁꯦꯟꯇꯔꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕꯗ ꯉꯁꯤꯒꯤ BJPꯒꯤ MLA ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯄꯥꯔꯇꯤꯗꯒꯤ ꯇꯣꯛꯇꯅꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯧꯃꯤꯁꯤꯡꯗ ꯏꯁꯇꯦꯠ ꯑꯁꯤꯒꯤ BJPꯒꯤ MLA ꯃꯤꯅꯤꯁꯇꯔꯁꯤꯡ ꯑꯁꯤꯗꯤ ꯃꯁꯥꯒꯤ ꯀꯥꯟꯅꯕ ꯈꯛ ꯈꯟꯕ ꯂꯩꯕꯥꯛꯀꯤ ꯈꯟꯗꯕ ꯃꯊꯧꯅꯥ ꯌꯥꯎꯗꯕ ꯃꯤꯁꯛ ꯑꯣꯏꯅ ꯂꯧꯅꯔꯛꯄ ꯍꯧꯅꯔꯛꯄꯒꯨꯝ ꯇꯧꯔꯛꯂꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ CSOꯁꯤꯡꯅ ꯏꯁꯇꯦꯠ ꯑꯁꯤꯒꯤ ꯂꯩꯉꯥꯛꯇ ꯄꯦꯟꯗꯕꯒꯤ ꯈꯣꯜꯂꯥꯎ ꯂꯥꯎꯕꯒꯤ ꯃꯔꯝꯁꯤꯡ ꯑꯁꯤ ꯉꯁꯤꯒꯤ BJP MLA ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯃꯔꯩꯕꯥꯛ ꯃꯔꯝꯗꯝꯒꯤ ꯈꯟꯕ ꯑꯣꯏꯔꯕꯗꯤ ꯁꯣꯏꯗꯅ ꯈꯪꯂꯝꯒꯅꯤ ꯍꯥꯏꯅꯔꯛꯄꯒ ꯂꯣꯏꯅꯅ ꯃꯈꯣꯏꯅ ꯈꯪꯅ ꯈꯪꯅ ꯈꯪꯁꯤꯟꯅꯗ꯭ꯔꯤꯕ ꯑꯁꯤ ꯃꯁꯥꯒꯤꯗ ꯈꯟꯕ ꯃꯔꯝꯗꯝꯒꯤ ꯈꯟꯗꯕ ꯃꯊꯧꯅꯥ ꯌꯥꯎꯗ꯭ꯔꯕ ꯅꯣꯡꯁꯥ ꯀꯩꯒꯨꯝꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯅꯔꯛꯂꯤꯕ ꯑꯁꯤ ꯑꯐꯕꯒꯤ ꯈꯨꯗꯝ ꯑꯣꯏꯒꯗꯕ ꯃꯥꯟꯗꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔꯒꯤ BJPꯒꯤ ꯂꯩꯉꯥꯛꯅ ꯁꯦꯟꯇꯔꯒꯤ BJP ꯂꯩꯉꯥꯛꯇ ꯃꯨꯛꯇ꯭ꯔꯤꯕꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯋꯥꯐꯝ ꯊꯣꯛꯂꯛꯄ ꯍꯧꯔꯛꯂꯤꯕꯒꯤ ꯃꯔꯝ ꯂꯩꯉꯥꯛ ꯑꯁꯤꯕꯨ ꯄꯥꯏꯃꯤꯟꯅꯔꯤꯕ BJPꯒꯤ MLA ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯃꯁꯥꯒꯤ ꯃꯔꯝꯗꯝ ꯃꯅꯤꯄꯨꯔꯕꯨ ꯈꯟꯕ ꯑꯣꯏꯔꯕꯗꯤ ꯈꯨꯗꯛꯇ ꯄꯥꯔꯇꯤꯗꯒꯤ ꯇꯣꯛꯄꯒꯤ ꯐꯤꯔꯦꯞ ꯂꯧꯔꯛꯀꯗ꯭ꯔꯥ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔꯒꯤ BJP MLA ꯃꯤꯅꯤꯁꯇꯔꯁꯤꯡꯗꯤ ꯃꯁꯥꯒꯤ ꯃꯔꯝꯗꯝ ꯃꯅꯤꯄꯨꯔꯒꯤ ꯈꯟꯕꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯕ ꯊꯤꯕ ꯃꯥꯟꯕꯒꯤ ꯃꯑꯣꯡꯗ ꯏꯁꯇꯦꯠ ꯑꯁꯤꯒꯤ CM ꯁꯤꯟꯗꯣꯛꯅꯕꯒꯤ ꯂꯥꯜꯂꯣꯡ ꯌꯥꯠꯄꯒꯤ ꯃꯃꯤ ꯇꯥꯔꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯃꯈꯣꯏꯅ CM ꯁꯤꯟꯗꯣꯛꯂꯒ ꯈꯨꯗꯛꯇ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗꯒꯤ ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ ꯐꯤꯚꯝꯗ ꯍꯟꯖꯤꯜꯍꯟꯕ ꯉꯝꯅꯤ ꯍꯥꯏꯕꯒꯤ ꯒꯥꯔꯦꯟꯇꯤ ꯄꯤꯕ ꯉꯝꯗ꯭ꯔꯕꯗꯤ CM ꯁꯤꯟꯗꯣꯛꯅꯕ ꯀꯣꯏꯆꯦꯜ ꯆꯦꯜꯂꯤꯕꯁꯤꯡ ꯑꯁꯤ ꯏꯁꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯃꯇꯥꯡ ꯆꯥꯗꯅ ꯃꯩꯂꯩ ꯂꯥꯡꯕꯅꯤ ꯍꯥꯏꯔꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯇꯦ꯫ ꯑꯃꯗꯤ ꯂꯥꯟ ꯃꯅꯨꯡꯗ ꯅꯤꯡꯊꯧ ꯁꯤꯟꯗꯣꯛꯅꯕ ꯁꯤꯟꯕ ꯀꯥꯡꯕꯨꯁꯤꯡ ꯋꯥꯈꯜ ꯈꯟꯊꯗꯕ ꯃꯁꯥꯒꯤꯗ ꯈꯟꯕ ꯃꯔꯩꯕꯥꯛꯀꯤ ꯈꯟꯗꯕ ꯑꯣꯏꯖꯕ ꯇꯥꯟꯕ ꯍꯟꯊꯕ ꯊꯥꯛꯇ ꯂꯩꯕ ꯃꯤ ꯑꯃꯒꯤ ꯊꯥꯛꯇ ꯈꯟꯅꯔꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯇꯦ꯫ ꯃꯔꯝ ꯑꯗꯨꯅ ꯅꯔꯩꯕꯥꯛꯀꯤ ꯈꯜꯂꯒ ꯅꯊꯧꯅꯥ ꯐꯅ ꯑꯆꯨꯝꯕꯒꯤꯗꯃꯛ ꯂꯦꯞꯂꯒ ꯄꯥꯔꯇꯤꯗꯒꯤ ꯅꯔꯩꯕꯥꯛꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯕꯅ ꯃꯤꯌꯥꯝꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯐꯪꯒꯅꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯆꯨꯔꯆꯥꯟꯄꯨꯔꯗ ꯀꯨꯀꯤ ꯑꯃꯗꯤ ꯄꯥꯏꯇꯦ ꯑꯅꯤꯒꯤ ꯑꯆꯧꯕ ꯀꯟꯐ꯭ꯂꯤꯛ ꯂꯩꯔꯦ꯫ ꯀꯨꯀꯤ ꯑꯃ ꯁꯤꯔꯦ, ꯃꯇꯝ ꯀꯛꯇꯕ ꯀꯔꯐ꯭ꯌꯨ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯆꯨꯔꯆꯥꯟꯄꯨꯔꯗ ꯀꯨꯀꯤ ꯑꯃꯗꯤ ꯄꯥꯏꯇꯦ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯆꯧꯕ ꯀꯟꯐ꯭ꯂꯤꯛ ꯂꯩꯔꯦ꯫ ꯆꯨꯔꯆꯥꯟꯄꯨꯔꯗ ꯀꯨꯀꯤ ꯑꯃꯗꯤ ꯄꯥꯏꯇꯦ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤ ꯍꯦꯟꯅ ꯃꯈꯥ ꯇꯥꯅ ꯁꯟꯗꯣꯛꯇꯅꯕ ꯑꯃꯗꯤ ꯊꯣꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤ ꯂꯥꯛꯁꯤꯟꯅꯅꯕ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯃꯅꯨꯡ ꯆꯟꯕ ꯇꯨꯏꯚꯝ ꯁꯕ ꯗꯤꯚꯤꯖꯟꯅ ꯀꯣꯟꯕ ꯑꯄꯨꯟꯕ ꯔꯤꯚꯤꯅ꯭ꯌꯨ ꯖꯨꯔꯤꯗꯤꯛꯁꯟꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯇꯝ ꯀꯛꯇꯕ ꯀꯔꯐ꯭ꯌꯨ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫